Strengthen the school community and enhance relationship and connectivity by encouraging community environment gi objective da Ijukon haina mingthonba community event ama UNACO group of institution na pangthok chagadori lagliba February gi date 1 amadi 2 numit nini chupna pangthok chagadori ba school community event asi pre-nursery dagina higher secondary da leiba mahiroi singna saruk yabagi khudong chaba du thamjari Education Beyond Boundaries haiba thimda sinjariba students singi tongan ba category da makhal kayagi events sing thamjari panel discussion on latest education trends and workshop on different topics by guest speaker multicultural dance competition written quiz competition story writing competition painting competition science exhibition debate competition aduga on spot akoy reels competition amasu sinjari aduda natana fashion show amadi atop nungarve event kaya amasu thamjari mayam ki entertainment gi damakta binita laishram gi live performance uchagadori event nasigi hen akupa marol gi damak makhada pizari ba contact number asida natraga www.educon.in da pau phobi bayagani Sinjariba school community event asibu support agibo ina UNACO school chanungda lakiduna parents amadi mayam pumnamakna saruk yabiyo haina haizari Educon, powered by UNACO Group of Institutes. Kurumjari, ELITETV ki test of cartoon mahau mingta virus hamatara mausuri moro ngasi far funga pause singi cartoon singda cartoonist na kari haini liba kari phonong liba kari wakal kalang ba to miyam sunong thamjage am lokho sage sanga express ki othok pani da sida othok pani da da khoi ki cartoon sing miyam phajaba khoi loktak ta tariba abu check sing che khoi masing thigani haiba du da ga BBS na ngamgodori brang ngamoi dori bra bi wahang amuka hang pani adubu formula amdi leibani amam ta pairaga 3 draga su khoi jaga area sida si lansilakpa si tauba nambagi tongama niyom khare leibani adaitani magi wakhalon thamakpatuni kamaina hai kanta section na haibadni akhoi asuk yama mayam sibu masing thini hari sibu kamaina thi doino na adaida khoigi uche ama nganu thangong haidra khoi tari mayam se kapandagi pairaga sina haibani bakhoigi khangjabi leiramgani da tan chari ngesida ningsi henglen dauna khappaga jagoi dum saw gena aje khoigi lukta pat leirba mapandagi pairapu section nganu thangong mayam sing asi masing thina bi plan tawwa aduga iban akhoigi national akhoigi park amoirba ke bulam jawda deriba sangai sing masing thiba mogi tongan formula le hoi chapchaba accurate ba ngamdaga su dum chora ko ma thiba ngambagi pong do ngani khali madu expert sin na dum khangani aduda kamai dau thi no jaga amdagi jamam lansalakpa kamai pai ba pai ga thi do nate sumagi formula le ngani aduda mai ngakchaba hai tare madugi wakhalon do thamak pa yam phajaba cartoon en thamjage mathang da reisna khoi sana leba ki loiredana aduni loiredana sida khoi tongdariba mayam singsi ubudani the langza kwa eagles mayam se moi machine de torokanda longdare mayam su sex na harak pane nu oga hi mayum na mai ho khi sakli makhoina chokri ko nabagi wakhalla masa kanan kaure ne na mai masa je kanan ro kaure lo re choki munna bagi hojisi sarkar paina bagi mini ngasi je khoi state de mini dumba India lenga ki makhada adum mapung baba state na mo oiki ba atumba nimituni ngasi 21st January she ana sige khoi palan thorom pangthole bani aduna stage da khoi lebak si 126 January nimisida khoi dumba chief minister ma khalaga madu salami okpa tor gudra gai khanmani madu orido mali oi orak pasu yai 5 days lady inji tangkuma thoini ana du yam phajaba adu gi wahan thok lebaduni moi masen se kaunare kaino se kaunare adugo chokri munana leibi mong da leire haidana anu utpa yam phajaba cartoon ne thamjage matang leisina khoi pungna phonggi balu he duni balu es jeng bi khoi chakni phini ba sina ni ba kan sida ngasai babuji sida pitharak podone ba babuji se khoi gandhi ki saktam ne lawsi yam lekna pitharak poduni da khoi gi sel thongi phum si development tawge ju phangda ba sukma yam leibi sida ada man hai babu siki duna di kari tawdoino na gandhi ni pitharak phine
ala man harakone kari su khalunu ano ba sakar sem do re waru ado na babuji su kang mai mong ne ba gandhi ji se choki ji ga toroga akoi gi se shu ji ga toroga adune adu potu da ne amna phajaba adumba wan thok leba cartoon ne thamjage awna koi sakar lagadi pasado ki khara phag lairani habigi wakhan duni aduna manan jagni basna ni bada siki ngi birak pane ba babu siki duna di kari tawdoino ha kana kari no khalunu kari su khalunu ano ba saka sem dore waru ranu na adugi yam phajaba adumba cartoon ne thamjage mathang du laisna khoi hoel pawgi as loire habduni ba se yeng biyo adu da ngasi paw missing photo ka phoba mayam sing si khara dum yarom gani akoi sar ki photo ka pho dre ne na वरी से अखोई मा मागी सोशल मीडिया की थागत पसुई अदे कना गुमबदा फोटो काफन बसु लई अदुदे नि अदे पामी बु कांगबु दा दम खंगा चाना बा काफन बसु लई अदु पोतु दनि अखोई सागी फोटो का फौद्रेन तउ दुनि बा अमजन खुमे मा फोटो दा गाउजबनी बेरा कादन ने अन हाय बदो फोटो दा गाउजबा मया मा क्रियमा मया मा लईबनी अदु पोतु अदु दनि अदुना सिसियाम फजबो हान थोले बा काटुने थमजगे पतंग लेसिना खोई नारोल थौदांगी हवा दो लेरांग दु हाय दुनि say yeng biyo da ga sai mi sina na sai elected sar su unajage lak pune ba ko khunja ma gi hoi kendri oi bi yai da saram to unajage an hai ba da ma gi get nga ko no pass na ka da ya ki roi medam ga leibak ki aron bo wari ma sanari na anything se mayam se khoi gi mai mai loi ne bi sing se ga dum gari sanara go tai sar ga to ba thaba kha pa gi ro kari to bo ro mayam se loi na to bo du ne ba adu po du da ne na unajage hai ka ya gi roi कोई साडुदी कोई मैदाम का याम कन्ना लेबाक ngakpagi aronbo wari sanari na koi na pindi na haraga tawdoini nang oiru no mantri gaidi tokhidoini mantri oyo gaidi oidoini nang bole prun gaidi tawdoini ba adu bain tawba aduna yam phajaba cartoon ne thamjage mathak da laisina koi people's chronicle gi witty wednesday hedni witty wednesday mayam khandabuduni this is just ridiculous such am nokning ai ni why we have to man and repair the roads akona lambi sini ka dei semin sanma kai tawdoino if they are the dig for lying pipes moina sdei da khoi pipe tari mayam to khai khokai to da khoi lambi ka mai samjan do na aduna mot mana da ba mayam le ba khoi department sing paw phong da ba sugum ba gi post le kan du da amana ma to khai ba no phumjal lamba du ne kai sem du no moina pipe lo thok ba ge du to ba da to ne na adu gi pot da ulak pa yam sa ba cartoon ne thamjage no ngasi de dum ba ELITETV gi test of cartoon ma haw mata nga solution jere miang ta bi sum mo kar khrum jabal ne na kanin de ba thni jeri pine bi Strengthen the school community and enhance relationship and connectivity by encouraging community environment gi objective da Ijukon haina mingthon ba community event ama UNACO group of institution na pangthok chagadori lagliba February gi date 1 amadi 2 numit ni chupna pangthok chagadori ba school community event asi pre-nursery dagi na higher secondary da leiba mahiroi singna saruk yabagi khudong chaba du thamjari Education Beyond Boundaries haiba thimda sinjariba students singi tongan ba category da makhal kayagi events sing thamjari panel discussion on latest education trends and workshop on different topic by guest speaker multicultural dance competition written quiz competition story writing competition painting competition science exhibition debate competition aduga on sport akhoi reels competition amasu sinjari aduda natana fashion show amadi atop nungarve event kaya amasu thamjari mayam ki entertainment gi damakta binita laisham gi live performance su uchagadori event nasigi hen akupa marol gi damak makhada pizari ba contact number asida natraga www.educon.in da pawphawi bayagani Sinjariba school community event asibu support agibo ina UNACO school chanungda lakiduna parents amadi mayam pumna makna saruk yabiyo haina haizari Educon, powered by UNACO Group of Institutes.